ꯑꯗꯣ ꯂꯥꯏꯁꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯎꯗꯕꯒꯤꯔ ꯍꯥꯏꯗꯨꯅ ꯌꯨꯇꯨꯕꯁꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯄꯅꯤ ꯗꯦꯟ ꯍꯋꯥꯏꯒ ꯀꯥꯡꯃꯦꯠꯁꯤꯒ ꯌꯥꯝ ꯍꯥꯎꯔꯝꯅꯤ ꯑꯩꯁꯨ ꯅꯨꯡꯗꯥꯡꯗ ꯁꯣꯏꯗꯅ ꯇꯧꯔꯅꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯋꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯇꯣꯏꯅ ꯈꯔ ꯅꯝꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄ꯭ꯔꯥ ꯌꯨꯇꯨꯕꯇ ꯀꯣꯏꯊꯤ ꯊꯤꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯕꯨ ꯑꯩꯁꯦ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯈꯔꯗꯤ ꯅꯨꯡꯁꯤꯕꯤꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅꯒ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯊꯃꯣꯏꯗ ꯍꯥꯏꯗꯤ ꯑꯁ ꯑꯩꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯈꯔꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯆꯔꯦ ꯀꯥꯟꯗ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝꯗꯤ ꯈꯪꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯄꯣꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯕꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯕꯦꯊꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯥꯁꯨ ꯑꯩ ꯑꯗꯨꯝ ꯍꯪꯕꯤꯔꯛꯏ ꯏꯆꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯔꯝꯕꯅꯦ ꯉꯥꯏꯕꯗ ꯋꯥꯔꯦ ꯈꯣꯠꯂꯦ ꯌꯥꯝ ꯇꯧꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯅ ꯇꯧꯖꯔꯨꯕꯁꯦ ꯑꯩ ꯃꯩ ꯈꯔꯗꯤ ꯌꯥꯜꯂꯦ ꯃꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯕꯨ ꯌꯥꯝ ꯁꯧꯒꯠꯄꯤꯌꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯃꯣꯁꯥ ꯄꯨꯖꯔꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯤꯃꯣꯂꯦꯛꯁ ꯑꯦꯂꯥꯡꯕꯝꯅ ꯁꯃꯣꯁꯥ ꯆꯥꯔꯣꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯃꯣꯁꯥ ꯈꯛꯇꯪ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕ ꯑꯗꯣ ꯃꯥ ꯈꯛꯇꯒꯤꯗꯤ ꯅꯠꯆꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯐꯥꯒꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯃꯣꯁꯥꯁꯦ ꯃꯥꯅ ꯆꯥꯕꯤꯔꯛꯑꯣꯅ ꯅꯍꯥꯟꯃꯨꯛ ꯀꯨꯏꯔꯕꯅꯦꯕꯀꯣ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯐꯔꯛ ꯇꯥꯗꯅ ꯁꯃꯣꯁꯥꯁꯦ ꯅꯍꯥꯟꯈꯩ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯣꯕꯤ ꯃꯟꯆꯨꯔꯤꯌꯥꯟꯅꯦꯕꯀꯣ ꯁꯤꯅ ꯁꯣꯟ ꯄꯥꯄ꯭ꯔꯤ ꯂꯩꯔꯦ ꯁꯤꯅ ꯂꯗꯨꯅꯤꯀꯣ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯖꯨꯁ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯅꯦꯕꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯊꯪꯅꯕꯗ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯕꯅꯦ ꯑꯗꯨꯗ ꯀꯃꯦꯟꯗ ꯈꯔ ꯊꯝꯕꯤꯔꯛꯄꯅꯦꯕꯀꯣ ꯋꯥꯍꯩ ꯈꯔ ꯑꯗꯨꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯒꯦꯀꯣ ꯍꯥꯏꯕꯤꯔꯛꯄꯁꯦ ꯄꯨꯔꯅꯤꯃꯥꯁꯤ ꯀꯦꯁꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯈꯨꯠꯇ ꯆꯥꯛ ꯄꯛꯂꯤꯗꯣ ꯌꯥꯝ ꯍꯩꯅꯗꯦꯅ ꯑꯗꯨꯒ ꯑꯃꯒ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯃꯁꯤꯅ ꯃꯈꯥ ꯂꯩꯔꯦꯀꯣ ꯑꯣ ꯔꯤꯇꯥ ꯁꯣꯏꯕꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯈꯨꯠꯇ ꯆꯥꯛ ꯌꯥꯝ ꯇꯩꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯩꯗꯅꯕ ꯄꯨꯈꯝꯒꯤꯗ ꯀꯩꯅꯣ ꯄꯨꯈꯝꯗ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯥꯏꯁꯦ ꯄꯨꯈꯝꯗ ꯈꯦꯠꯊꯕꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯈꯔꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯀꯃꯦꯟ ꯊꯝꯕꯤꯔꯛꯏꯁꯦ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯐꯖꯗꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯕꯤꯔꯛꯏꯅꯤꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯈꯨꯠꯇ ꯆꯥꯛꯄꯛꯏꯁꯦ ꯍꯋꯥꯏꯁꯦ ꯉꯔꯥꯡ ꯑꯩꯅ ꯆꯥꯖꯈꯤꯕꯗꯣ ꯈꯔꯁꯨ ꯅꯪꯉꯦꯕꯀꯣ ꯅꯪꯉꯦ ꯑꯩꯅ ꯊꯣꯡꯕꯗ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕ ꯃꯍꯤꯁꯦ ꯌꯥꯝ ꯂꯥꯡꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯍꯋꯥꯏꯒ ꯆꯥꯛꯀ ꯁꯤꯃꯛꯇꯕꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯨꯠꯁꯦ ꯄꯨꯈꯝꯗ ꯈꯦꯠꯇꯣꯛꯄꯗꯤ ꯑꯩꯅ ꯈꯨꯠꯅ ꯆꯥꯛꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯅ ꯆꯥꯛ ꯆꯥꯈꯤꯕꯗ ꯍꯩꯅꯈꯤꯕꯅꯤꯅ ꯆꯥꯃꯁꯇꯣ ꯄꯥꯏꯗꯕꯅꯤꯅ ꯈꯨꯠꯇ ꯈꯤꯇꯪꯗꯤ ꯄꯛꯑꯦ ꯑꯗꯣ ꯑꯩꯅ ꯈꯦꯠꯊꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯍꯥꯏꯗꯤ ꯃꯤ ꯍꯪꯒꯣꯏꯒꯗ꯭ꯔꯅ ꯈꯦꯠꯇꯦ ꯑꯗꯩ ꯂꯦꯛꯄꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯌꯥꯗꯦꯕ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯈꯨꯠꯇ ꯈꯤꯇꯪ ꯄꯛꯄ ꯈꯣꯠꯄ ꯏꯃꯥꯁꯨ ꯈꯔ ꯂꯦꯛꯀꯜꯂꯝꯃꯦꯕ ꯑꯗ ꯑꯩꯈꯣই ꯗꯥꯁꯤ ꯌꯥꯝ ꯍꯪꯒꯣꯏꯒꯜꯂꯦ ꯑꯗꯨ ꯌꯥꯗꯕꯗꯨꯗ ꯁꯨꯝ ꯍꯩꯅꯈꯔꯦ ꯂꯦꯛꯇꯕꯁꯦ ꯑꯗꯨꯗ ꯆꯥꯛꯇꯤ ꯈꯤꯇꯪ ꯄꯛꯈꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯪꯒꯣꯏꯔꯒꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯌꯦꯡꯕꯗ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟꯁꯤꯅ ꯀꯩꯅꯣꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯂꯥꯏꯛ ꯑꯗꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯁꯦ ꯁꯥꯎꯠꯀꯤ ꯏꯁꯛ ꯃꯨꯟꯗꯥ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯑꯦꯝ ꯌꯥꯎꯗꯔꯦ ꯃꯌꯥꯝꯒꯤ ꯍꯥꯏꯕꯗꯤ ꯃꯥꯏ ꯀꯩꯅꯣꯁꯦ ꯌꯥꯎꯗꯔꯦ ꯑꯩꯈꯣꯏꯁꯨ ꯇꯧꯕꯤꯁꯦ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯊꯝꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯒꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯊꯪꯗꯁꯨ ꯂꯧꯈꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯄꯨꯈꯠꯄꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕꯁꯨ ꯑꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯃꯌꯥꯝ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯁꯣꯟ ꯄꯥꯄ꯭ꯔꯤꯁꯦ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯂꯗꯨꯁꯤ ꯂꯩꯔꯦꯀꯣ ꯁꯃꯣꯁꯥꯁꯤ ꯂꯩꯔꯦ ꯖꯨꯁꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯖꯨꯁ ꯍꯥꯟꯅ ꯊꯛꯑꯁꯤꯀꯣ ꯉꯁꯤꯁꯦ ꯆꯥꯛ ꯑꯣꯏꯅ ꯇꯧꯖꯗ꯭ꯔꯕꯅꯦ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯂꯧꯊꯣꯛꯆꯔꯦꯀꯣ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯄꯤꯖꯗꯣꯏꯅꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯤꯒꯨꯝꯕ ꯑꯊꯨꯝ ꯑꯍꯥꯎꯁꯦ ꯍꯥꯏꯗꯤ ꯃꯤꯊꯥꯏꯒꯨꯝꯕꯁꯦ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯐꯤꯠꯅꯦꯁ ꯂꯩꯇ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯁꯂꯥꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯆꯥꯏꯀꯣ ꯑꯗꯣ ꯃꯇꯝꯁꯦ ꯃꯥꯡꯉꯦ ꯇꯧꯔꯤꯁꯦ ꯁꯤ ꯂꯧꯊꯣꯛꯀꯦꯀꯣ ꯁꯤ ꯊꯝꯒꯦ ꯑꯣꯔꯦꯟꯖ ꯐ꯭ꯂꯦꯚꯔꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯅꯝꯁꯦ ꯕꯦꯁꯟꯒꯤ ꯂꯗꯨꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯑꯅꯤꯗꯤ ꯍꯦꯟꯅ ꯆꯥ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯀꯣꯕꯤ ꯃꯟꯆꯨꯔꯤꯌꯥꯟꯁꯨ ꯂꯧꯊꯣꯛꯑꯁꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯍꯥꯏꯗꯤ ꯕꯦꯁꯅ ꯑꯌꯥꯝꯕ ꯄꯥꯝꯃꯦꯀꯣ ꯁꯥꯁꯤ ꯆꯥꯕꯨꯗꯤ ꯆꯥꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯄꯥꯝꯗꯦꯕ ꯑꯗꯨꯗꯨꯅ ꯕꯣꯜꯁꯦ 9 ꯁꯨ ꯃꯥꯜꯂꯦꯀꯣ
ꯃꯔꯤꯁꯦ ꯑꯩꯅ ꯂꯧꯔꯒꯦ ꯑꯗꯨꯒ ꯃꯔꯤ ꯊꯝꯃꯒꯦ ꯑꯩ ꯆꯥꯡ ꯉꯝꯃꯒꯦꯀꯣ ꯁꯥꯗꯤ ꯁꯥꯒꯠꯂꯦꯀꯣ ꯁꯃꯣꯁꯥꯅ ꯆꯥꯔꯒꯦꯀꯣ ꯆꯠꯅꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯋꯥ ꯑꯝꯇꯪꯒ ꯊꯝꯖꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄꯣꯛ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯄꯣꯛꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯏꯁꯥꯅꯁꯨ ꯑꯩꯁꯦ ꯄꯣꯛꯁꯦ ꯌꯥꯝ ꯂꯦꯛꯁꯨ ꯂꯦꯛꯊꯣꯛꯀꯜꯂꯦ ꯆꯥꯕꯁꯨ ꯀꯌꯥꯁꯨ ꯑꯩ ꯄꯥꯝꯗꯦ ꯅꯍꯥꯟꯋꯥꯏ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯆꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯗꯥꯁꯨ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯥ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕꯁꯦ ꯆꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯀꯨꯏꯅꯁꯨ ꯊꯥꯗꯣꯔꯛꯑꯕꯅꯤꯅ ꯏꯁꯥꯗ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯄꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯨꯛꯇꯪꯕꯨꯗꯤ ꯍꯥꯏꯗꯤ ꯆꯥꯒꯦ ꯑꯗꯨ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯥꯎꯑꯣꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯁꯦ ꯆꯥ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯆꯥꯗꯕꯗꯣ ꯑꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯆꯥꯒꯦꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯣ ꯃꯇꯝ ꯑꯗꯨꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯁꯦꯡꯇꯣꯛꯆꯅꯤꯡꯕꯗꯨꯅꯦꯀꯣ ꯑꯗꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯑꯣꯛꯁꯦ ꯑꯗꯨꯒ ꯑꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯛꯄꯅꯦꯀꯣ ꯁꯟ ꯆꯥꯕꯤꯔꯣꯅ ꯑꯩ ꯇꯁꯦꯡꯅꯒꯤ ꯁꯟ ꯀꯩꯀꯥꯁꯦ ꯆꯥꯖꯗꯕꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯟꯗꯤ ꯆꯥꯖꯗ꯭ꯔꯦ ꯑꯗꯣ ꯑꯣꯛꯁꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏꯗꯩ ꯆꯥꯈꯤꯕꯅꯤꯅ ꯆꯥꯈꯤꯕ ꯋꯥꯅꯤꯀꯣ ꯑꯗꯣ ꯑꯩ ꯀꯨꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯁꯤꯗ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨꯗꯨꯅ ꯇꯧꯋꯦ ꯑꯗꯣ ꯆꯥꯗꯕꯗꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯀꯩꯝ ꯊꯤꯡꯗꯦꯀꯣ ꯑꯩ ꯆꯥꯅꯤꯡꯕ ꯆꯥꯎ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯁꯥ ꯅꯃꯣꯟꯅ ꯌꯥꯔꯗꯤꯅ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯏꯀꯣ ꯑꯗꯣ ꯑꯣꯛꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯑꯩꯈꯣই ꯗꯥꯍꯣꯏ ꯆꯥꯗꯦꯕ ꯆꯥꯗꯕꯅꯤꯅ ꯑꯩꯁꯨ ꯁꯨꯝ ꯏꯃꯨꯡꯗꯅꯦ ꯑꯗꯨ ꯆꯥꯔꯛꯑꯦꯅ ꯍꯥꯏꯕ ꯋꯥꯅꯤ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯒ ꯁꯨꯝ ꯆꯥꯈꯤꯗ꯭ꯔꯒꯗꯤ ꯍꯪꯒꯣꯏꯕ ꯑꯃꯁꯨ ꯄꯣꯛꯂꯛꯑꯦꯕ ꯑꯗꯨ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯅ ꯁꯤ ꯍꯥꯏꯔꯦꯅ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯑꯩꯅ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯁꯥꯎꯕꯤꯅꯨ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯗꯅꯀꯣ ꯑꯃꯨꯛꯇꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯅ ꯆꯥꯎꯈꯠꯍꯟꯕꯤꯌꯣ ꯑꯗꯣ ꯑꯩ ꯆꯥꯕ ꯑꯃ ꯍꯧꯔꯁꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯆꯥꯁꯦꯀꯣ ꯃꯌꯥꯝ ꯇꯣ ꯉꯁꯤꯗꯤ ꯈꯨꯠ ꯇꯩꯗ꯭ꯔꯕꯅꯤꯀꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯅꯥꯟꯅ ꯆꯥꯖꯔꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯣꯛꯁꯦꯅ ꯇꯧꯕꯅꯤꯗ ꯃꯌꯥꯝꯁꯦ ꯆꯥꯔꯦꯀꯣ Okay. Chutney hào đeo em làm sao em là đun ra chứ có không sẽ môi chutney ra ꯁꯤꯡꯍꯥꯔꯥꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯀꯥꯟꯄꯨꯔꯗ ꯍꯥꯏꯔꯨꯕꯀꯣ ꯁꯤꯡꯍꯥꯔꯥ ꯍꯥꯏꯗꯤ ꯁꯤꯡꯍꯥꯔꯥꯁꯦ ꯑꯗꯣ ꯁꯤꯡꯍꯥꯔꯥ ꯍꯥꯏꯕꯗ ꯈꯪꯗꯦꯀꯣ ꯁꯤꯡꯍꯥꯔꯥꯁꯦ ꯀꯣꯜꯀꯇꯥꯗ ꯍꯥꯏꯀꯣ ꯕꯦꯡꯒꯣꯂꯤꯅ ꯍꯥꯏ ꯁꯤꯗꯁꯨ ꯕꯦꯡꯒꯣꯂꯤ ꯍꯥꯏꯕꯁꯦ ꯁꯤꯡꯍꯥꯔꯥ ꯍꯥꯏ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯃꯣꯁꯥ ꯍꯥꯏꯕꯗ ꯃꯣꯏ ꯑꯍꯥꯟꯕꯁꯨ ꯈꯪꯗꯦ ꯑꯗꯣ ꯁꯃꯣꯁꯥ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯀꯣꯜꯀꯇꯥꯗ ꯀꯩꯗ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯕ ꯁꯤꯡꯍꯥꯔꯥ ꯍꯥꯏꯗꯤ ꯈꯪꯉꯦ ꯁꯃꯣꯁꯥꯗ ꯀꯥꯏꯅꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ
ꯁꯣꯟ ꯄꯄꯩꯁꯦ ꯆꯤꯟꯊꯔꯦ ꯑꯣꯔꯦꯟꯖ ꯐ꯭ꯂꯦꯚꯔꯒ ꯄꯤꯁꯇꯥ ꯀꯩꯀꯥ ꯑꯣꯏꯔꯒ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯦ ꯁꯤꯗ ꯁꯤꯅ काजू बादाम सिन पिस्ता दिया तो मैं पिस्ता तुम मैं आना तुम ना शाम दे ꯂꯗꯨꯗꯒꯤ ꯁꯣꯟ ꯄꯥꯄ꯭ꯔꯤꯁꯤꯅ ꯍꯦꯟꯅ ꯊꯨꯝꯃꯦ ꯑꯊꯨꯝꯕꯗꯤ ꯆꯥ ꯉꯝꯗꯦ ꯃꯥꯡꯉꯣꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯁꯦ ꯃꯌꯥꯝ ꯊꯨꯝꯃꯟꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯊꯨꯝꯕꯁꯨ ꯀꯥꯏꯔꯒꯦ ꯑꯗꯨꯗꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟꯗꯤ ꯑꯗꯨꯝ ꯆꯥ ꯉꯝꯃꯦ ꯁꯤꯗꯤ ꯌꯥꯝ ꯉꯝꯗꯦ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ